न्यू लंबुलेंद लेरक्प कुकी कुनमरे अहिंग नोंयाइदा साफगदब मफमदा थिंदोखरे सेक्यूरिटी नमदुना मफम असिदगी पुथोकपीबनी हाइबगी मराल सिरकले मणिपुरदा मे अहुमदगी वायोलेंस थोलक्लबसु मैतैसिंगना मिसिंग हेना खुंदारिबा मफम अमा ओइरिबा इम्फाल सिटीदा टेक्ता काइदना ngasi phawba leiraklaba matungda security na makhoibo makhata na soyangam yaudana bagidamak ngahan September ama amasung September anigi lona ba hingda masagi mayum lamdamda thinkhre haire press na phangba pawgi matungin na thogliba irang asida kuki sing na mapungoi na khundaba Churachandpur More amasung Kangpokpida leiba maitai singi mayum makai tumna mai thadokpaga loina na mafam sing asida maitai amata lehen khidrabasu Imphal mayol oiriba New Lambulen da leiba Kuki Kanglup ki imung kaya de ngasi phawba kana amata na akaiba pidana leirakhiba nei adubu security gi midyang da makhoida akaiba laklabadi hena chawbi isu oirakpa yai khanbadage makhoibu atopa mafamda puthokna bagi damak haukhiba heng security na honaduna makhoibu saphagada mafamda puthokhiba nei ahingda New Lambulen ge mi kunmari asi kuki na mapungoina khundaba mafam singda puthoktuna thamkhibani haire asigumba chairak security na Tekta kaidana mahak mayum lamdamda thinbikraba mi kunmari asigi manungdage Reverel S Prim Wi-Fi amasung Hezangkip gen kauba mi anina press ta thadok pachero lamada makhoibo kanbiriba security personnel singda maral siraduna hai September ama amasung anigi lona ba hingda uniform set pa security personnel singna changlaglaga New Lambulel da leiriba kuki gi mi kunmari bo namduna puthoklaga gari da tonghankhe Mafam asida tumduna leiriba mi ayambana masada setliba phi natana atopa polam amata pubagi tanja phawba phangankhidai kuki gi mibu masana yaningdana namduna faraga atopa mafamda puba ase nungaitaba phawwe India gumba leibak amada isagi mafam amadage yaningdaba mawongda security na puthokpa ase state asi manganaba sinbani hainasu Reverel S Prim Wi-Fi amasung Hezangkip gena makhoigi cherol asida phongdokle nakal amada ngahan ahing thokiba thokdok asige matangda Kuki NP Manipur gi Information and Publicity Secretary Jangholun Hawkim na press da thokpa cherol amada hai Imphal gi New Lambulel da masagi yum amasung lanthum ngaktun leiramba Kuki jo volunteer kunmari bo masagi yumdagi maitai singna tanthorakre maduda volunteer sing adu security na ngak senduna Kuki tapa mafamda yaurakre Haujik thokli bairang asi loisina ba matangai da bawaroi sinde Kanglup anigi marakta tokhai tahan ba sini haire Manipur gi asigumba luraba tanfam asida suda leiriba KNO amasung UPF ka India government ka wari sanari ba sida demand tawriba separate administration haibo wapam ase thabak oina pangthokpana masigi waroisin oigani haibo wapam su serol asida palle Churachandpur da lupa kote marfudraga manga rom gi machinery sing mangta khrei Haukiba me ahumdagi thoklakiba irang asigi manungda National Highway 102 B gi manung channa Churachandpur Police Station dage tuiwai fawba kilometer chamagani funi thoi sangba lambi sembagi thabak tawriba GPT Infra Projects Limited ki tongan ba baphamani da leiba kem sing da thamba mamal yamlaba machinery sing kuki sing na haukiba me mangada mai thadokhraba matungda gari amasung machinery sing ge part sing fak tuna honkhre Chaurangna company asigi oina lupa kote marfudraga manga romgi polam sing amanga ta thon khre haire